Lakhipuronline na putok saba April ki tang tarahumdoi nongmaijing numit ki Khomjinba Pao tabirase ahanbata maroi Pao West Bengal ki Murshidabad jila da Work Amendment Act ki mayok ta chatha ki behingsa da miyoi ahom sire police na miyoi chama ka tara nipan phajan kre ICSLC result ta moragang tamba mayumdagi mark wang na mai paklakraba singbu taram na okre APCC की OBC डिपार्टमेंट ना लागलिबा पंचायत मिकल की दमक श्री हेमंत सिंह बो बराक तंपाक की जिला अहोम की इंचार्ज ओइना हाबलक्रे लागलिबा लेबाक पोकपर निमित कासार बिना कांदिदा लेमरेम्बी इंदु प्रभा की मितम माइखु महांगलगने जिरिबामदा हौजिक फावबदा रेबिस की केस लेट्री हाइना डॉक्टर सिंह फोंदोरकली अमसुंग प्रधानमंत्री की ऑफिस ममांगदा खोंजंग जंगसिन खिबका लोइनाना मणिपुर द थोकलेबा इरांग अथुबदा लोइसिननबा मेमोरेंडम अनि पिसिनख्रे हौजिक मपुंग पाव ताबिरसे वेस्ट बेंगल की मुर्शिदाबाद जिला की मफम खरदा वर्क अमेंडमेंट एक्ट लिसिंग अनिगा कुनमंगा की मायोक्ता चथाकिबा हिंसा की थौदोक्ता मियोय अहोम सिरे अमसुंग पुलिस की मियोय 19 अशोकपन नंख्रे थौदोकसिंग असिगा मरी लेनना ngarang namidag phawbada miyoy 19 पुलिस ना फाजिनख्रे मियोय कया अमना आइना सिगे मायोक्ता खोंजंग चथाबगा लोइनाना युम दुकान अमदे सरकार की लंथुम अमदी पुलिस की गाड़ी सिंग द मै थादोकपा अमदी मांगन ताखनबगी थौदोक सिंग थोखे लेंगाक न मखाता ना थोगनिंगदबा थौदोक सिंग थोक्तनबा पैरामिलिटरी फोर्सिंग ngak senduna thamkhre वेस्ट बेंगल की चीफ मिनिस्टर ममता बनर्जी ना मियामदा हिंसा थौदनबा मसुंग शांति ओइना लेनबा अपील तौरे बीजेपी ना थौदोकसिगी दमक राज्य सरकार पु मराल सिख्रे राज्य की अपोजिशन की लुचिंगबा सुबेंदु अधिकारी ना मुर्शिदाबाद की रेलवे स्टेशन खरा मई थादोकपगी थौदोकपो NIA दा थिकलनबा रेलवे मंत्री ओसिनी वैष्णव की मफम दा चे इख्रे हंदकता लाउथोकिबा SSLC रिजल्ट ता मोरागांग तंबा मयिमदगी मार्क वांगना माय पाकलखरबा सिंगबो तंबा मयिम यूथ्स क्लब TYC अमदी माइफाना तारामना ओख्रे थौरमदुदा प्रेसिडेंट ओइना तंपाक मयम शमसुरुद्दीन अब्दुल कलाम सेराम हेराजित अमदी मार्क वांगना माय पाकलखरबी सुल्ताना बेगम अमदी राजुआना अख्तर दाइस्तफमकी थौरमगी वाहौदोक पिरदुना TYC की प्रेसिडेंट तंपाक मयम सलाउद्दीना हंदकी SSLC रिजल्ट असिदा फजना सब्जेक्ट पुमनमक लेटर लौरक्तुना पास तौरक्पसी मोरागांगी ओइना यामनमक चौथोकजनिंगाइनी अदुना अइखोय होनबा कनबा मथौ ताइ हाइखि थौरमगा मरी लेनना सराम हेराजिन हाय करिगुंबा अमदा माय पाकपा हाइबसी होनबा चंगी अदुना अवांगबा थाकता माय मसिंग तमनबगी दमक होनबदा मायफानासु अंगम मतेंग पांगने हाइखि पनबयाय सुल्ताना बेगम तंपाक मयुमना महाकी रिजल्ट 94.5% ओइखिबका लोइनना मणिपुरी दा चामदा चामा फंखि अदुगा राजुआना अख्तर तंपाक मयुमना 87.5% फंगदुना सब्जेक्ट पुमनमक लेटर लौखि तराम नौपगी थौरमदुदा तंपाक मयुम कमालुद्दीन अब्दुल अली हबीबुर रहमान रियाजुद्दीन तंपाक मयुम नचिंगबा मियोइसिंगना सरुक जाखि मैट्रिक की रिजल्ट असिदा आइगी जानुती सुल्ताना अमसुंग आइगी अपोकपा नमातोगी मचानुती रिजवाना अख्तर अखोयना पुरैबा रिजल्ट से याम साथिना पेली यामना थागचबा पुलिंगगी सुपोई बिबा फाइल मंतै सलामी ऐना आइगी जासी असि खासी रोसना बदमता यामना बोलदे हाइबदी अंगांगदी इकोय यामना मोइदा करी कोलुम बोचाव ओइना मोइदा असि ओइलतबा यादे हाइबदी इकोय मुखौ थांगचदे इकोयना हाइजबदी नंग पामजबदो नंग होनजो अदुगा फंगदोय मी होनरादी कैदी फंगोदवी हाइबसी मबी मोइदा पोटाकदी होनबकलदी नुंता सुजासली हाइबकुना होना बसी मोय लेपनु नसा नसाय अपामबदो मामा मपाव मथकता लई ताना बेगम कवि आई पवाई मिंग रियादिन चौधरी कवि आई इमाई मिंग गुलाब बेगम कवि अना आई फ्यूचर द परस्यू तौनिंग सिदी MBBS नि मदुई तुंगा आई डॉक्टर ओइनिंगी अदुगा अखोय मियाम पुनमकी अखोय कम्युनिटी की तनतना मियाम अतोप कम्युनिटी की सो हेल्प तौनिंगी जो पोर पॉवर्टी लाइन बिलो पॉवर्टी लाइन द लाई तौबसिंगदु अदुगी सु याम हेल्प तौनिंगी से हर गई लोजन जरके हंदकता लाउथोकिबा SSLC की रिजल्ट
Royal Public School Dolugram Singirbon Part 4 Cachar gi mahiroi 19 parikha thakibagi manungda 19 mak first division da pass tawrakpada school asigi maikei dagi harau nungai ba phongdorakli distinction ama star mark mapan ga loinana punna letter mark 53 yauri Samuel Singhana chada marfu manga dasamik ahum phangduna distinction ga loinana school asigi khwaidagi mark wangna pass tawba mahiroi oiki atai star mark phangkiba mahiroi singatudi Jasmine Nahar 83.83%, Anisa Hassan Majumdar 81.5%, Sana Thoibi Devi, K. Robert Singha, A. Binita Devi, Sahanaz Begum Chaudhuri, Habib Ahmad, T. A. Sunita Devi, Amadi Tasmina Begum Kajini, Panbayai, School Asigi Samuel Singha Masung Sana Thoibi Devi, Makoi Anina, Manipuri da Mark Chamada Chama Phankhe. Assam Pradesh Congress Committee APCC gi OBC Department na lakadoriba Assam gi Panchayat Mikhal lisingani ga kunmanga gi damak Sri Hemanta Singhabu Barak Tampak ki jila ahum gi in charge oina haplakre APCC OBC Department ki April ki tang 13 gi order magi matungina Assam gi APCC gi Secretary amasung OBC gi General Secretary su oiriba Hemanta Singhabu Cachar Hailakandi Karimganj jila ahum asigi Panchayat Mikhal lisingani ga kunmanga gi in charge oina sinakibani Mikhal asi aphaba mawongda checksin namasung achumba mawongda pangthokna na bahonabada in charge singi thodang yamnamak maru oya haiba wafam order asida pale Lakliba Panchayat Mikhal ga mari lenana Udharbon constituency gi oina Congress ta Rongpur Anchalik Panchayat ki oina Bidhurani Singha mirep chepisinkre Udharbon constituency da Congress ki ticket mitai da pirakpa si matomtani aduna Bidhurani Singhabu Rongpur Anchalik Panchayat ana mai pakna na bahonagani haina Congress ki luchingba singna vote khomagi khongjang haukre hojik Mahila Congress Udharbon constituency ki president su oiribi Bidhurani Singha mamang da su Congress tagi Rongpur Gau Panchayat oina chahi manga pham puram le hairi Cachar Binakandi Part 2 da laiba South Barak Rural Development Agency Complex da nauna sagaliba Laimarembi Induprabha ki mitam lakliba April ki tang 15 laiba pukpan mita Manipur Legislative Assembly ki Speaker Thokchom Saitabrata na maikhom hanglagani Thauramasi ikai khumnajaba mithung sing oina Assam ki Mantri Sri Kaushik Rai amadi MDC Assam ki Chairperson Mutumong Birina sarukyagani lamdamasi ki maira paibi Ima Singh amadi ahalaman singna Mitam maikhum hangbagi thoromasida saruk yapinaba committee gi maikitegi nolok naning singlakle Speaker Thokchom Saitabrata hayeng April gi tang 13 Cachar da thunglaragani maikhum hangbagi mangoinana mahakna Manipur gi puari ka sagunariba maroiba mafam khoiren gi lengoda bipata chatuna hekatlekat tamlagani matungda lengoda bipat Protection and Preservation Committee Cachar Assam na padasiga mari lainaba chingilam sarukhara lobagi thorang tauriba dubo jengsinggani hairi Assam lenga ki Higher Education Department na April ki 13 dagi anauba admission portal Samard hangdokre masina Assam ki manungda lairiba government private provincialized government model college amasung state university singda chahi marigi UG course amasung chahi mangagi integrated masters program singda admission tawbagi kudong chaba pigadori Mahiroi singna April ki 13 dagi makoi gi profile registration tawba yare class 12 ki chahi gi result lauthoklaba matung Mahiroi singna makoi na pamjaba institution sing amasung program sing khanbagi thapak paikhatkani akupa marol gi damak official admission portal assamadmission.samard.ac.in asida changma yagani Jiribam ga thangnariba Churachandpur district ta huina chikpagi thodok kaya thoglakpadagi cheksel thaurang lokat poina sangana amadi lina chikpa kaya dagi ngakthoknanaba Chief Medical Officer Jiribam gi office ta ngarang Jiribam Veterinary Department ki Dr. Singh yauna khananaina kre amadi cheksel thaurang sing mapung phana paikhatpa hokre Dr. MD Yunus Ali
MD Pathology Store Incharge CAC District Hospital Jiribam na phongdorakpada handak Churachandpur District ta huina chikpagi case hengalakpaga loinana Jiribam gi Veterinary Department ta leiriba Deputy Director ga punna CMO Office Jiribam da phaminaduna hojik ki phibam gi matang da miyam da khanganduna hena chekchil thawrang lokhananaba honakhi loinana mamangi chahi April 2023 dagina chatliba chahi asigi March tha phawbada Jiribam da huina chikpagi case kuntramathoi haudong na chikpagi case homutara manga aduga atoppa sanga na chikpagi case na taramtaret oikhi aduga Borobegra Barak Circle da lakhiba case na huina chikpagi case mari haudong na chikpagi case ama loinana apunbagi case 419 leikhi hairi adubo ngasi phawbada rabies ni haiba yaba case ama phawba thengnadri hairi pangthokkiba mifam aduda CMO Dr. A Sahu Dr. Sudipta Dr. MD Yunus Ali amadi Veterinary Department ki Deputy Director Dr. H Usarani Devi na chingba mioi singna saruk jakhe 2024 tagi hoji March 2025 ovada CSC Jiribam la dog bite cases 131 cat bite cases na 75 aduga adopa other animal bites na 17 aduga TSC Borobegra Barak Circle Lakhipur cases na dog bite cases mari cat bite cases 1 aduga 0 other animal bites altogether 318 cases of animal bites lakre hai cases sing manungda hojik phawda ekoi knowledge da rabies ni haiba yaba gumba cases ma phawda thengmatri Ahanba MR lising amaga chamapan marputaramapan ex students group na sinduna Imphal East ta leiriba senior citizen home kongba nongthomam laikaida sajibugi khudol tambagi thoromama ngarang pangthokre thoramadu da lising amaga chamapan marputaramapan batch ki mahiroi singna saruk yaduna nupi singtagi oiba home aduda leiriba ima singi maphamda phanek phirol cheng hawai alu tilhau thau amadi atei potlam sing khosinaki Kudol tambagi thoromadu kaloinana kaungamdaba lising amaga chamapan marputaramapan gi member Rustam na phongdokhibada aikhoina ngasi angamangamba sel khainaduna humda leiriba ima singda sajibu chairauba kamari leinana angamba khara kudol tamjabani haike tungina koi chana thaknaba awat pa sing amadi koi hidak lang takna singba dumba mayam awat pa lei habse koi hapen sum tamo sogi tengi masin nei khangjare aduna matung da su sidagi hena koi chana thaknaba khatang na tabida koi medical camp gumba koi ma singi koi hajang sida koi kai nuai ta ba leige haiba sina singba koi medical camp gumba koi mathangda amuhena sinja langjana so koi hona jagani aduga iroinana ngasagi matam gi koi gi lakpa koi chahi budingi festival amadi koi gi chahi budingi koi gi laiba koi saju jarau bagi siga mari lainana koi gi matam gi oiba koi gi dum kudol potsu dum koi group sina chahi budingi katpangamba oijage habise koi ma jindagi koi na bolnijari aduga iroinana akoi leiminari ba akoi group ki akoi members sing haibadi akoi sumi manaba akoi sahi ngasi dagi kun hena akoi thengnaruda ba si akoi Sunita hoi Premila hoi makoi na WhatsApp group se sembira ga hoji makhata na akoi group se am active hoina akoi leinaba akoi hona jari hoju hona kini aduga akoi leibiri ba akoi manaba sing nasu akoi gi makhata na
ꯑꯩꯈꯣꯏꯒꯤ ꯁꯤ ꯒ꯭ꯔꯨꯞꯁꯦ ꯍꯦꯟꯅ ꯑꯦꯛꯇꯤꯚ ꯑꯣꯏꯅꯕ ꯑꯃꯨꯛ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯅꯕ ꯑꯩꯈꯣꯏꯒꯤ ꯊꯥ ꯊꯥꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯌꯥꯝꯕ ꯈꯔ ꯈꯔ ꯇꯧꯅꯔꯒ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏ ꯐꯟꯁꯦ ꯆꯥꯎꯊꯣꯛꯅꯕ ꯑꯩꯈꯣꯏ All India State Government Employees Confederation AISGEC Manipur Unit amasung All India Trade Union Congress AITUC Manipur State ki miyut singna Pradhan Mantri ki office mamangda achoba khongjang ama ngarang chathakre khongjang aduna Manipur da thokleba irang asi athubada loisinaba amasung tangdu leitaba poraknanaba taksin khibaga loinana khongjang gi matungda luchingba sing aduna Pradhan Mantri Sri Narendra Modi da memorandum ani pisinke Memorandum sing aduda yauriba maruiba wafam sing adudi Manipur da thogliba irang asi athubada loisinaba amasung santi puraknaba Manipur da delimitation tawba yaroi Manipur ki national highway singda miyamna free oina chathok chasin tawba yanaba employee sing oja sing amasung doctor sing masa masa ki posting da thabak tawba panghanba Pradhan Mantri na Manipur da lakpiduna physical amadi moral support pibiba All pension scheme amukhana chanhanba Manipur sarkar ki employees sing ki retirement ki chahi humpuni thoida ohenba Bharat sarkar na outsourcing tawduna service sector muthatpagi thabak lephanba amasung highway protection force ama atubada linkhanaba asina chingbane khongjang adubu police na thingjin ki amasung khongjang adu makhatana chathabangam khide haire AISGEC ki president M Joy Kumar Luang amasung AITUC ki general secretary L Sotin Kumar na sahi toba memorandum sing adu ki copy Manipur Lok Sabha ki MP Professor Bimol Akoizam amasung CPI ki general secretary D Raja Dasu pisin ki haina AISGEC ki state secretary Dr. E Kirani ki pau amada haire yamasa matungda jantar mantar manakta asauba meeting amasu pangthokre baruina nasi meeting atuda hanaki wafam singdi all pension scheme hanjil halu contract appointment tobiganu privatization tobiganu asina singni State Government Employee Confederation ki aikoi gi leiriba karmachari sing amasung employee sing oja sing aikoi pundana Delhi da ngasi ase aikoi gi Manipur ki hojik leiriba crisis ase solve tongnana bai damakta amasung employee sing ki wariba aikoi posting da wariba kholiba sumba mayam se aikoi kohorna bai damakta atu matamda Manipur crisis solution puro haiba adu magi khongjang ama All India State Government Employee Confederation ki Manipur ki aikoi gi organization ki members sing loinana All India Trade Union Congress ki sumba miyut sing ga loinana aikoi mafam asida protest ama chathajabani Kangan jaba ma liver sauthokpa amadi fatty liver oiba singidamak lakliba April ki tang 18 thangjanumita hiramasi matang da khang hiraba Dr. N Ranjit Singhana layengadori kudong saba silobina bagidamak Lakhipur West Bazar da leiriba healthcare pharmacy da lakpiduna ayuki pung 8 dagina namijung pung 12 phawbagi manungda pangthokkodoriba liver fibroscan tawba sida adomso saruk jabiu mangjaunana registration gi damak mobile number 9612167161 number asida booking tobina bakhanganjari Chaliba chahi lisinganiga kunmanga sida adomna mutual fund natraga SIP da karambada sel tungsinbana hena kanaba oigani haibagi matangda mamutana khangnanabagi damakta lamma sida khang hairaba karam punsida mahaki mobile number 789649696 number asida WhatsApp ki kuthangda natraga call tobiduna miteilonda free advice lobinaba khangalagle panba yai sel tungsinbagi lamma sida mutual fund expert asi Guwahati da leiba mutual fund distribution gi Janasanchoy Finserv koba firm amagi co-founder ni loinana hairiba pharmacy ga chahi tara hena loinaduna laknaba misakni Disclaimer: Mutual fund investments are subject to market risks. Please read all scheme-related documents carefully. Nungairaba pau yoga acupressure amadi physiotherapy gi matengna adomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengana bagitamak ngasimak lengsin biragu senior consultant yoga acupressure and physiotherapy
Specialist in Ortho and Neuropain, Dr. S. Chandrababu Singha, Holistic Therapy Center, Nilmohon Complex, near Muscle Gym, OB Road, Fullertol, Cachar, Assam. Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layengzari. Mobile number 8638-078821. Hairiba number asida layengba lakpagi mangwainana appointment book tobinaba khanganjari. Energy Healing Center Rongpurda computer gi matenga anoba madi ariba anaba singbo computer gi matenga layong khangdokpuna layengba hausare computer gi matenga makal makagi anaba singi report lokthokpuna haksangi awat machal kaya menkhanaba amadi supplement piduna naturopathy amadi magnetotherapy na layeng bajaragani maruwaina nupi gi laina sing I watpa angang khawgi laina angang oidaba nupa singi phambi sonbgi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chingba gi laina sine chingba layeng da yarakani loinana matam sangna hu chemba hidak charakpadagi side effect amadi ida hu chemba toxin leirakpa I watpa gi anaba koktanaba amadi steam bath ki kudong saba leizare silchar Rongpur part 2 gi stone crusher manakta leiriba energy healing center da ngasimak gengsin birabu mangjongna appointment ki damak mobile number 9395-732-456 number asida call tobilakna bakhanganjari. Wellcare Medicos Lakhipur, Ward number 8 na makal maka anaba kaya gidamak maming leraba Dr. Singna layang bagi kudong saba bizari Dr. Yusuf F. Chaudhary MS nakong naton amati khaunaw gi specialist amasung Dr. Rehena Sultana MD angang gi specialist Dr. Ani Asina nomaizing kudingi numityung pung tarani thoidigi layang gani Dr. C.H. Rakesh Singha MS Orthopedic Surgeon Sarugi Dr. Asina Tangza Kudingi Nungtil Pung Ahumdagi Layangani Dr. Setam Bisas MS Dr. Asina Nungsang Gallbladder da Nunglaiba Koirin Pomba Phimosis Paraphimosis na Chingbagi Layang Nanabagi Damak Numit Kudingi Ayuki Pung Nipandagi Mapan Pauba Aduga Nungtil Pung Animakai Dagina Numidang Pung Mapan Pauba Layangani Dr. Bikram Bhuya Dentist PTS Jagi Dr. Asina Numit Kudingi Nungtil Gi Matamda Layangani Dr. Benjir Ahmad Loskorna Numit Kudingi Numidang Wairam Pung Taruk Tagina Mapan Pauba Aduga Dr. Puspita Singhana Numit Kudingi Ayuki Pung Nipandagina Mapan Pauba Aduga Nungtil Gi Pung Animakai Dagi Taruk Pauba Layangani Dr. Tribeni Haflongbar Clinical Physiotherapy Dr. Asina Sagol Sen Irayamasung Tangza Kudingi Nungtil Gi Pung Ani Dagi Layangani Akupa Marol Amadi Booking Gi Damak Wellcare Medicos Lakhipur Ward number 8 ki mobile number 8134-835-398 number asida pau phawna binam hairi Aroibada maruoiba pau amukhanna West Bengal ki Murshidabad jila da Work Amendment Act ki mayokta chathaki behingsa da miyoi ahum sire police na miyoi chama gatara nipan phajan kre ICSLC result Moragang Tamba Mayimdagi mark wangna mai paklakraba singbu taramna okre APCC ki OBC department na lagliba panchayat mikal gi damak Sri Hemanta Singhabu Barak Tampak ki jila ahum ki in charge oina hablakre lagliba leba pokpa numit kasar bina kandida leimarembi Indoprabha gi mitam mai kumahang lagane jiribamda hauzik phawbada rabies ki case leitri haina Dr. Singna phongdorokli amasung Pradhanmantri ki office mamangda khongjang changsin khiba kalunana Manipur da thokliba irang athubada loisinanaba memorandum ani pisinkhre Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare